ꯑꯍꯥꯟꯕ ꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩ ꯇ꯭ꯔꯥꯟꯁꯂꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯪꯂꯤꯁꯀꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡꯒꯤ ꯑꯐꯥꯎꯕ ꯔꯥꯏꯇꯔꯁꯤꯡꯅ ꯏꯕꯤꯔꯝꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗꯨꯅ ꯃꯌꯥꯝꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯤꯅꯕ ꯄꯨꯊꯣꯛꯆꯔꯛꯂꯤꯕ ꯀꯪꯂꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯖꯒꯗꯧꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤꯗꯤ ꯖꯦꯝꯁꯟ ꯌꯪꯅ ꯏꯕꯤꯔꯝꯕ ꯗ ꯔꯣꯡ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯆꯕ ꯑꯃꯗꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯗ ꯔꯣꯡ ꯍꯥꯎꯁ꯫ ꯌꯥꯝꯅ ꯍꯥꯊꯨ ꯇꯧꯕ ꯈꯨꯗꯛꯇ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯡꯍꯜꯂꯤ ꯑꯃꯗꯤ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯈꯪꯗ ꯃꯤꯗꯨꯕꯨ ꯑꯄꯪꯕ ꯁꯤꯒꯦ ꯈꯜꯂꯨꯕꯅ ꯀꯣꯟꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕ ꯋꯥꯔꯤꯅꯤ ꯗ ꯔꯣꯡ ꯍꯥꯎꯁ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯁꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯨꯝꯗꯨꯁꯨ ꯏꯃꯝ ꯃꯝꯃꯤ꯫ ꯃꯝꯕꯇ ꯅꯠꯇꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯨꯝꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯑꯃꯝꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯗꯨꯅ ꯂꯣꯠꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ꯫ ꯌꯨꯝꯗꯨꯒꯤ ꯕꯦꯔꯟꯗꯥ ꯌꯧꯔꯦ꯫ ꯁ꯭ꯇꯦꯌꯔꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯨꯝ ꯃꯅꯨꯡꯗꯨꯗꯒꯤ ꯀꯔꯤ ꯃꯈꯣꯜ ꯊꯣꯛꯂꯛꯀꯦ ꯈꯟꯅ ꯇꯥꯅꯅꯕ ꯉꯥꯏꯔꯤ꯫ ꯃꯈꯣꯜ ꯀꯔꯤꯝꯇ ꯊꯣꯛꯂꯛꯇꯦ, ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯦ꯫ ꯑꯃꯝꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯗ ꯁꯣꯟꯊꯥꯡꯅꯅ ꯆꯤꯔꯣꯜ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯥꯅꯤ ꯃꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯁꯤꯒꯤ ꯁꯨꯠꯀꯦꯁꯁꯤ ꯅꯪꯅ ꯄꯥꯏꯔꯣ꯫ ꯑꯩꯅ ꯁꯣꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯒ ꯊꯣꯡ ꯁꯥꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯕꯥꯅꯤ ꯃꯅꯨꯡꯗ ꯆꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯣ 30ꯃꯨꯛꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯣꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯣ ꯑꯃꯅ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯊꯤꯡꯖꯤꯜꯂꯝꯃꯤ, ꯂꯣꯛꯁꯨ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯗ ꯖꯨꯖꯥ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯇꯥꯅꯩ꯫ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯃꯐꯝꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯈꯤꯁꯤ꯫ ꯍꯁꯇꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧ꯫ ꯑꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯑꯅꯤꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯌꯥꯝꯅ ꯆꯥꯎꯕ ꯔꯨꯝ ꯑꯃꯅꯤ, ꯂꯤꯚꯤꯡ ꯔꯨꯝꯅꯤ꯫ ꯔꯛꯁꯤꯡꯗꯨꯁꯨ ꯐꯖꯅ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯔꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯉꯥꯗꯨꯅ ꯊꯝꯃꯤ꯫ ꯂꯩꯔꯤꯕ ꯐꯔꯅꯤꯆꯔꯁ, ꯆꯧꯀ꯭ꯔꯤ, ꯇꯦꯕꯜ, ꯀꯣꯠꯁ ꯃꯌꯥꯝꯗꯨ ꯐꯤꯁꯤꯡꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯁꯤꯡꯗꯨꯒꯤ ꯃꯊꯛꯇꯅ ꯎꯟ ꯇꯥꯕꯒꯨꯝ ꯎꯐꯨꯜꯅ ꯄꯨꯡꯃꯣꯠ ꯃꯣꯠꯁꯤꯜꯂꯝꯂꯦ꯫ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯀꯤ, ꯏꯕꯥꯅꯤꯁꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯕꯩ ꯋꯥꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏ, ꯑꯩꯅ ꯈꯟꯕꯗ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒꯨꯝꯕ ꯆꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯆꯦꯛꯇꯤ ꯆꯦꯛꯁꯤꯟꯁꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯨꯝꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯦ꯫ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒ ꯌꯨꯝꯗꯨꯒꯤ ꯔꯨꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯉꯁꯤ ꯉꯔꯥꯡꯈꯛ ꯆꯠꯈꯤꯕ ꯅꯠꯇꯦ, ꯍꯞꯇꯥ 1-2ꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯣꯏ, ꯆꯨꯝꯃꯤ, ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯍꯁꯇꯤ ꯍꯣꯒꯥꯟꯁ ꯑꯃꯗꯤ ꯕ꯭ꯂꯦꯀꯤ ꯕꯔꯟꯁ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯑꯅꯤꯁꯤ ꯉꯁꯤꯗꯤ ꯃꯗꯥꯎ ꯐꯖꯅ ꯌꯥꯈ꯭ꯔꯦ꯫ ꯑꯁꯦꯡꯕꯃꯛꯁꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯟꯗꯛꯇꯤ ꯃꯗꯥꯎ ꯐꯖꯅ ꯌꯥꯏ꯫ 10 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ 9 ꯑꯃꯗꯤ ꯗꯥꯎ ꯌꯥꯕꯒꯤ ꯁꯔꯨꯛꯅꯤ꯫ ꯀꯣꯁꯇ ꯇꯧꯈꯤꯕ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯟꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯣꯕꯦꯔꯤ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤ꯫ ꯑꯣꯇꯣꯃꯣꯕꯥꯏꯜꯁ ꯇꯣꯡꯗꯨꯅ ꯏꯁꯂꯣꯝꯗ ꯆꯠꯄ 1000 ꯃꯥꯏꯜꯁꯀꯤ ꯇ꯭ꯔꯤꯞ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯈꯤ꯫ ꯑꯗꯨꯕꯨ 10 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯗꯥꯎ ꯌꯥꯗꯕ ꯁꯔꯨꯛ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯎ ꯌꯥꯗꯕ ꯁꯔꯨꯛ ꯑꯗꯨ ꯃꯈꯣꯏꯗ ꯄꯨꯡ 1ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅꯤ꯫ ꯕ꯭ꯂꯦꯀꯤꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯄꯨꯂꯤꯁ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯂꯨꯕ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯕꯨꯅꯤ꯫ ꯄꯨꯂꯤꯁꯇꯨ ꯊꯣꯝꯂꯨꯔꯦ ꯍꯥꯏꯅ ꯒꯥꯔꯤ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯑꯣꯏꯅ ꯀꯟꯅ ꯊꯧꯔꯛꯈꯤ꯫
ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯄꯩꯁꯥ ꯍꯥꯞꯄ ꯁꯨꯠꯀꯦꯁ ꯑꯃ ꯌꯥꯎꯔꯤ꯫ ꯃꯗꯨ ꯄꯨꯂꯤꯁꯅ ꯈꯪꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯛꯄꯅꯤ, ꯄꯨꯂꯤꯁꯅ ꯇꯥꯟꯅꯕ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯄꯨꯂꯤꯁꯇꯨꯁꯨ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯁ꯭ꯄꯤꯗꯇ ꯅꯦꯠꯇꯨꯅ ꯇꯥꯟꯅꯩ꯫ ꯕ꯭ꯂꯦꯀꯤꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗꯇ ꯅꯦꯠꯇꯨꯅ ꯊꯧꯏ꯫ ꯋꯥꯏꯜ ꯑꯣꯏꯕ ꯀ꯭ꯔꯦꯖꯤ ꯀꯦꯁ ꯑꯃꯅꯤ ꯉꯥꯏꯍꯥꯛꯇꯨꯗꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯕ꯭ꯂꯦꯀꯤꯒ ꯍꯁꯇꯤꯒꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯒꯦꯁꯣꯂꯤꯟ ꯇꯦꯡꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯨꯠꯀꯦꯁꯇꯨ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯊꯨꯡꯂꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ, ꯑꯇꯩ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯒꯥꯔꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯃꯈꯣꯏꯅ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯗꯕ ꯏꯅꯧ ꯅꯧꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯔꯤ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ, ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗ ꯁꯨꯠꯀꯦꯁꯇꯨꯒ ꯂꯣꯏꯅꯅ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯌꯥꯏꯗ ꯁꯨꯠꯀꯦꯁꯇꯨ ꯊꯝꯃꯤ꯫ ꯁꯨꯠꯀꯦꯁꯇꯨꯒꯤ ꯃꯅꯨꯡꯗꯅ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯄꯦꯛ ꯇꯧꯗꯨꯅ ꯊꯝꯂꯕ $3 ꯃꯤꯂꯤꯌꯟ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯒꯥꯅ, ꯕ꯭ꯂꯦꯀꯤ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯕ ꯃꯇꯝꯗ ꯀꯥꯔ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯀꯥꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯀꯥꯔ ꯑꯅꯧꯕ ꯑꯃ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯕꯅꯤ꯫ ꯀꯥꯔ ꯑꯅꯧꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯥꯔ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨ ꯊꯣꯡ ꯍꯥꯡꯕ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯊꯣꯡ ꯍꯥꯡꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ꯫ ꯕ꯭ꯂꯦꯀꯤꯅ ꯁꯨꯠꯀꯦꯁꯇꯨꯗ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯗꯨ ꯁꯨꯠꯀꯦꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯣꯠꯂꯒ ꯊꯅꯝꯕ ꯇꯥꯕꯅꯤ꯫ ꯂꯣꯠꯂꯝꯕꯁꯤꯅꯁꯨ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯄꯗꯨꯗꯤ ꯚꯦꯔꯥ ꯀꯥꯅꯤ꯫ ꯑꯗꯨꯅ ꯀꯥꯔ ꯂꯩꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯑꯗꯨꯝ ꯊꯝꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯁꯨꯠꯀꯦꯁꯇꯨ ꯃꯐꯝꯁꯤꯗ ꯂꯣꯠꯂꯒ ꯊꯝꯕꯗ ꯌꯥꯅꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯁꯦꯂꯔ, ꯍꯥꯏꯕꯗꯤ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯦ ꯁꯨꯠꯀꯦꯁꯇꯨ꯫ ꯑꯗꯨꯒ ꯀꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯐꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ, ꯁꯦꯂꯔꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯈꯔ ꯈꯔ ꯃꯉꯥꯟ ꯐꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯍꯣꯒꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨꯔꯣ ꯕ꯭ꯂꯦꯀꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯠꯂꯤꯕ ꯌꯨꯝꯗꯨꯒꯤ ꯃꯄꯨꯗꯣ ꯃꯤꯁꯇꯔ ꯁꯦꯃ꯭ꯌꯨꯑꯦꯜ W. ꯔꯣꯖꯔꯁ ꯀꯧꯏ꯫ ꯑꯦ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯩꯅ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯈꯔ ꯎꯔꯦ, ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯃꯃꯤꯡ ꯊꯥꯔꯝꯕꯗꯩ ꯈꯪꯕꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯂꯩꯍꯧꯕꯗꯣ ꯌꯥꯝ ꯐꯖꯗ꯭ꯔꯅꯦ? ꯃꯤꯁꯇꯔ ꯍꯣꯒꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯒꯥꯔꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯍꯥꯡꯂꯦ꯫ ꯄꯨꯡ 9 ꯇꯥꯐꯥꯠꯇ꯭ꯔꯤꯕ ꯑꯗꯨꯋꯥꯏꯗ ꯃꯤꯁꯇꯔ ꯕ꯭ꯂꯦꯀꯤꯒ ꯃꯤꯁꯇꯔ ꯍꯣꯒꯥꯟꯒꯁꯨ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯂꯩꯔꯦ꯫ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅ ꯏꯪꯕ, ꯂꯝꯖꯦꯜ ꯌꯥꯝꯅ ꯌꯥꯡꯕ ꯀꯥꯔ ꯑꯃꯅꯤ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨ꯫ ꯒꯥꯔꯤ ꯌꯣꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯥꯔ ꯑꯗꯨꯒꯤ ꯂꯥꯏꯁꯦꯟꯁ ꯄ꯭ꯂꯦꯠꯇꯨ ꯄꯤꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯣꯟꯅ ꯆꯪꯈꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯒꯗꯕ ꯕ꯭ꯂꯣꯛ 3 ꯋꯥꯠꯂꯤꯉꯩ ꯀꯥꯟꯗꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯇꯔ ꯍꯣꯒꯥꯟꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝꯗꯨ ꯇꯝꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯆꯪꯂꯒ ꯃꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯌꯨꯝꯗꯨꯗ ꯆꯪꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯌꯨꯝꯗ ꯌꯧꯒꯗꯕ 50 ꯌꯥꯔꯗꯁ ꯋꯥꯠꯂꯤꯉꯩ ꯍꯁꯇꯤ ꯍꯣꯒꯥꯟꯁꯇꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯡꯅꯥꯎꯁꯤꯡꯗꯨꯁꯨ ꯄꯔꯗꯥ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯂꯦ꯫ ꯚꯦꯀꯦꯁꯟ ꯆꯠꯂꯨꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯜꯂꯛꯂꯝꯂꯦ꯫ ꯀꯌꯥꯗ ꯗꯥꯎ ꯌꯥꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤ? ꯉꯔꯥꯡ ꯃꯈꯣꯏꯅ ꯁꯨꯠꯀꯦꯁ ꯂꯣꯠꯂꯝꯕ ꯁꯦꯂꯔꯗꯨꯗ ꯍꯨꯔꯥꯜꯂꯒ ꯆꯪꯁꯤꯔꯥ? ꯑꯗꯨꯒ ꯁꯨꯠꯀꯦꯁꯇꯨ ꯄꯨꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯁꯤꯔꯥ? ꯌꯥꯔꯣꯏ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯅꯕ ꯋꯥꯈꯜ ꯊꯥꯗꯕ ꯇꯥꯕꯅꯤ ꯃꯤꯁꯇꯔ ꯍꯣꯒꯥꯟ꯫ ꯃꯤꯁꯇꯔ ꯍꯣꯒꯥꯟꯅ ꯕ꯭ꯂꯦꯀꯤ ꯕꯔꯟꯁꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ, ꯁꯤꯒꯤ ꯊꯕꯛꯁꯤꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ, ꯅꯪ ꯃꯊꯥ ꯁꯥꯒꯅꯨ꯫ ꯒꯥꯔꯤꯁꯤ ꯅꯪꯅ ꯊꯧꯔꯣ, ꯑꯗꯨꯒ ꯀꯣꯛ ꯊꯥꯗꯕꯩ ꯊꯕꯛꯇꯤ ꯑꯩꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯔꯒꯦ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯇꯦꯂꯤꯐꯣꯟ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ꯫
yamna thubida. 10 minutes ki matung Mr. Hagando telephone directory ki miyoy amaga kari karino wa khara tanari. Hojikti phangle makoina pamjariba misagadugi phone number. Plan View 6329 da laiba Samuel W. Rogers hariba makoina ngarang huranduna jangkhiba yum madugi phone number fangle. Thangnaba mikopta Hasti Hoggins na call tawduna Mr. Rogers ka wari sanare. Mr. Rogers di yamna ngakna ui. Hasti Hoggins na telephone do da hairaklami. Hello. Masibu Mr. Rogers obirabra. Mr. Samuel W. Rogers to. Mr. Rogers na kumlaklami. Hoy, mani. Aise Mr. Rogers ni. Mr. Hoggando khanaw khaji khawdemi. Aduga yamna sathiba yamna official oiba miyoy amagi khonjal da hairaklami. Police headquarters tagi phone dorokpani. Aduga wangang libaina Detective Division gi Sergeant Simpson. Hoi yani haining budu dum haibiyo. Mr. Hoggins to khonjal do amo khara taptharaga. Chief to police ki chief to khangbra. Mane wanda order dorokpani. Nanga wari khara sanu haidana. Aduna ise aigi maruoiba officer amaga hoje nangbu na balakani. Kari tawba yaurage aina kari soikrage. Nate adugumba kaimta leite. Yamna maruoiba wari amakak leibagini. Adugi nanga tanage tawbani. Hoi adugi waradi adum lakpiro. Aisu somu ngaijaramlage. Mr. Hoggins na warning oina amusa hairaklami. Mr. Rogers, ibani ngasi unabagi wari se nang kanamtada wahi amu phawai dokpa yaroi. Karigi kanamtada haidokpa yadrina haibadusu ibani unaraga adum khangani. Asumna call do thamkhre. Telephone directory ki nupaduga wari sanarba matung makoini suitcase lotlamba Mr. Rogers ki mayum doina lakle. Lambida halakbaga Mr. Hoggins na magi idea do Mr. Blackie da sudamle. 10 minutes ki manungni Mr. Hoggins na Detective Simpson sare. Aduga Mr. Blackie na Detective Johnson sado na Mr. Rogers ki mayum doina lakle. Aduga wari sanare. Mr. Rogers di yamna ngakna ui. Detective ani ki matawa do da thazadaba pokpagum. Mr. Rogers si mi piktak tawna ui. Yengbada yamna chamjaba mida oina mamituna pale blue color oi. Magi maithong dusu yengbada mina yamna nokningba sakta oina tawi. Kadangi saruksu itenteli. Detective ani duna mangonda wari kaya masaba doda mama sadu pakhatpa amadi kijaba ani mapunki. Mr. Hoggins nasu Mr. Rogers da wari pumbali thokle. Adubu asengba chomba wari nate liriba adu. Semjin sajinba wari ngakta oina tawi. Aduki matik semdokre asengba wari dudagi. Mr. Rogers su ngakre wari do tabada. Adubu magi masada apenba amadi pokpagum tawi. Asumna wari do lithograba matung. Mr. Hoggins ka Mr. Rogers ka cellar do dalakle. Makoy ani changduna suitcase adu lokthok minare. Aduga suitcase tu living room da amuk purakduna suitcase to hangdokle. Hojikti uri paisa mayam ama yauriba adu. Paisa adu Mr. Rogers da uhalaba matung Mr. Hoggins na amuk suitcase to khumjeli. Yamna official oiba khonjel da Mr. Hoggins na amuk makhata raklami. Pare, Mr. Rogers. Aiga Detective Johnson gasu amuk hanaba tawragi. Chief da akoina thubu matamda report ama pirudaba yadi. Atay lemhuriba huran basing dusu akoina pharugadabani. Atay information phanglagasu nangonda paw adum haijaragi. Ase haiduna Mr. Hoggins ka Mr. Blackie ga do phamlambadagi hogatli. Mr. Rogers su hogatli. Makoy ahum pula Mr. Rogers na mangthaduna thonglomda thorakle. Mr. Rogers na thong hangduna yamna ingtapa khonjal da hairaklami. Boys, manuda janglo. Wadu hek haibaga nupa ahum mapanda leplambadagi manungda janglakle. Masama uphaba
Chau sangba nupa ahumni. Police ki uniform su setli makhoi ahumaktu. Akiba mata yauda yamna muni yengi nupa ahumduna. Hasti Hoggins amadi Blackie Burns kada. Mr. Hoggins na pakat pai sounding bay hanglaklami. Mr. Rogers, kaino, nang nakoy da dawri mo tawse. Mr. Rogers su mong hada na kumi. Kasuklay ba po na deda? Nakoy na police ki chief na hayribo na pa do. Ayini. Matawad sumna, Mr. Samuel W. Rogers si Chief of Police soyrami. Huran ba Blackie Burns amadi Hasti Hoggins na ngarang numidang janglakiba yung madu. Chief of Police ki yung moyrami. Yung madu da janglakpa na huran ba makoy ani amadi makoy na huralakpa $3 million yawba suitcase sa dusupaki. Karigumba makoy na janglakiba yung madu ichamchamba mi amagi yung moyram labadi. Huran ba ani do na moitem tawraga makoy ki suitcase sa du lawkiba yay. Adubu Chief of Police Mr. Rogers ki yung moyram ba na makoy masana police na oy na paki bani. Wari asidagi Kanglei. Mr. Rogers ki yung masi huran ba Hasti Hoggins amadi Blackie Burns ki di the wrong house ni haibado.